Live Tharadi Miyamda Asengba Adu Haibiyu. Dukan Yaurakanda Masidadi offer laitena soidana harakani. HG Cassette Gallery da amutang linkshin birau. Online price da mobile khudimak loina phangbigani. Hojik stay wana ba matamnina loan gi khudong chabasu aikhoi gi maikai dagi pizari. MI gi phone laiba singi su lucky draw leizai. Chahi loramdai asida adom gi daw adu yabra haina amuktang yingbiu. Car bite mobile na jingba sing phawwa yana leiri. Ningol chakobagi special offer gi mathakta aikhoi gi store gi oina su lucky draw tawjari. Lucky draw asigi first prize na 32-inch TV, second prize na induction, third prize na rice cooker ni. Singjamai supermarket ta laiba HG Cassette Gallery da lengshin biraktuna khudong chaba ase lawbiho. Makhal kaya gi award fangnaba HG Cassette Gallery ni. Chahi taragi mathaktagi HG Cassette Gallery na mobile store asida matam nga chanaba mongda offer amadi discount kaya piduna lakchari. Sale khudong cha dableresu loan da mobile lawbiba yagani. Discount piba khatang natana lucky draw tawduna miyamda khudol kaya amsu pijari. Miyamsu Singjamai supermarket ta laiba HG Cassette Gallery da umtang lingjing birau. Loina na HG Cassette Gallery gi Facebook page asibu follow tawba singi onasu lucky draw amasu thamjari. Good afternoon, ELITETV ki test of cartoon mahao meng ta video ham tarang lok chari ebro ngasin fala phunga pau se sengi cartoon da cartoonist na kari haning liba kari phunok na liba kari wakal khalan ni ba do myam da sandunga thamjage an ba lokha jage sangai express ki onthok pani da ista onthok pani da yam phajaba cartoon ma yenge kana man gi yengo ajiki selfie leader man bam jawre adagi somna kanda koi ki MPCC ki president man bam su jawre ani sini kotan ga khillaga koi ki punge ergi leise me amse mando me ada ada sei sae koi selfie leader man masina uraroi thambal gi matam loire e mana kangba hore e miyam na pamna raktre ye na khoi sei se kotan ga toroga sakta ba pung thinder ga ya thinder na jik se phagi su phagi tongnarak pani me amse dum handang marak hana koi gi minister oiram kangbu sing aduga bot lepam kangbu sing aduga ADC gi member oiram kangbu sing koi congress sangak pa lan se dum hongnarak pa degi NPP de leram kangbu minister oiram ni jenta kumar changi ba adagi atopa me ama degi JDU da torombadi hana da congress gi loina leram ngaktani congress gi mathang thum chakhibani aduga among halak pani homecoming guide duni tawri pose dana mayam su handarak pa jiksi adum activities se adum khaga pakan na ba election gi khara dum tawba hona ba adagi bot lep kana ba no lep kutaba mayam su saksa haijana ba khara tawbu se dum pau tare khara dum hona re tonga to ba kendra singda lan ga sang devji bot lep na ba gi ready da thorang tor ga lein ga namai takhan na lein na mayam yawri ni adane hanjak su nan hai gi duni khoi gi leiriba lengak si gi santi propang ngam ga tabadi akhoi party khaktani yengo 2027 da chawa parama tambige MP election da parama cham tambigre kaina media da phungra ko mayam ni adugi mayam da base torakan da ega BBS na ko phom ne duna uraroi thambal gi matam dore e mana kangba hore miyam na pamna raktre ye hena tawne ma pung thinjalak pani adne yam phajaba sisu wan thok leiba cartoon ni haidana ai thamjage matang da leisna khoi sana leiba ki loire dana habni loire dana sida khoi wari sanare ima amaga ahal amaga ni ada hange bungo kro phiro yi tholodi yum mangbu yawro bro ana hangmuni lekai ansina ada amasina khuma ina yum mangbu oiram daba pot amata phangdre mamal na koktong yobu sida phiroi toba ngamloi dore na ade phiroi hesi khoi mitei gi haitare mitei gi chane bida chahi ama kumma pharak pada magi tawdaba yadaba magi kattaba yadaba adum chane bi moina lakhibani legidro matung chahi olak pada magi phiroi common thorom che pangtok pani ana hojik si poche mamanje ayau khalki baduni agi lambi thatlaga legiba mayam mu leire adagi gari mayam so ada pallaga leiba mayam so leire ona poche mamanje haijini tilo kilo de lupa marfu yora bani cheng ke je lupa humpu yora bani kanam kem hainam de mek pu longna de dum ngam da ma thokba khoi ge ama lei khoi gi da maitai gi da hai tare ko khoi gi ni base yam ikai jaba hai tare masada lu tong da ni base haina da ba adugi ma i da yauri
ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯑꯩꯈꯣꯏ ꯖꯥꯇꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯏ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯐꯠꯅ ꯑꯃ ꯆꯥꯔꯁꯨ ꯈꯣꯠꯇ꯭ꯔꯁꯨ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯍꯩꯅꯕꯤ ꯑꯗꯨꯅꯕꯨ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯁꯤꯗ ꯆꯥꯅꯤ ꯐꯤꯅꯤꯕ ꯑꯝꯇ ꯊꯣꯛꯇ꯭ꯔꯤꯁꯤꯅꯤ ꯃꯄꯥꯟ ꯂꯝꯗ ꯌꯦꯡꯕꯤꯌꯨ ꯌꯨꯄꯤꯗ ꯕꯤꯍꯥꯔꯗ ꯀꯔꯤꯗ ꯃꯁꯥ ꯃꯎ ꯐꯕꯗꯁꯨ ꯑꯩꯈꯣꯏ ꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯣꯏꯗꯤ ꯒꯦꯡ ꯂꯤꯡꯈꯠꯇꯅ ꯃꯈꯣꯡ ꯀꯛꯊꯠꯄ ꯃꯈꯨꯠ ꯀꯛꯊꯠꯄ ꯇꯧꯔꯒ ꯅꯤꯍꯜꯂꯒ ꯈꯥꯏꯔꯒ ꯆꯥꯕ ꯃꯌꯥꯝ ꯃꯈꯜ ꯃꯈꯜꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯃꯛꯅ ꯑꯩꯈꯣꯏꯁꯦ ꯆꯐꯨ ꯃꯤꯔꯥꯡ ꯀꯥꯖꯔꯁꯨ ꯁꯤꯗ ꯅꯥꯟꯅ ꯇꯧꯔꯒ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯇꯦꯛꯑꯒ ꯍꯦꯛꯇ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯒꯠꯁ ꯑꯃꯗ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯂꯥꯡꯕ ꯏꯟꯖꯣꯏꯃꯦꯟ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯖꯥꯇꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯗꯨꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯂꯦꯟ ꯑꯣꯐ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯔꯝꯃꯤꯅꯤ ꯀꯩꯅꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯦꯁꯇꯤꯚꯦꯜꯅꯦ ꯇꯧꯔꯝꯃꯤꯗꯣ ꯑꯗꯨꯕꯨ ꯀꯣꯔꯣꯅꯥ ꯂꯥꯛꯈꯤꯕ ꯑꯗꯒꯤ ꯂꯥꯟ ꯂꯥꯛꯈꯤꯕꯗꯩꯗꯤ ꯐꯦꯁꯇꯤꯚꯦꯜ ꯇꯣꯛꯈ꯭ꯔꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯈꯤꯗꯔꯦ ꯕꯔꯥꯛ ꯐꯦꯁꯇꯤꯚꯦꯜ ꯇꯧꯈꯤꯗꯔꯦ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯈꯤꯗꯔꯦ ꯃꯌꯥꯝ ꯑꯃ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯍꯣꯏ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯗꯕ ꯌꯥꯗꯕ ꯁꯤꯔꯥꯔꯥꯝꯈꯣꯡ ꯐꯦꯁꯇꯤꯚꯦꯜ ꯃꯇꯦꯛ ꯑꯃꯒ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯤꯗꯣ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯑꯌꯥꯝꯕ ꯆꯠꯂꯒ ꯉꯥꯛꯇ ꯌꯦꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯣꯏ ꯇꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯐꯤꯕꯝꯁꯤꯗꯅꯤ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄꯁꯤꯗ ꯐꯤꯔꯣꯏ ꯄꯥꯡꯊꯣꯛꯀꯗꯕꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯃꯔꯣꯏ ꯄꯣꯠ ꯆꯩ ꯃꯃꯜꯁꯦ ꯌꯥꯝ ꯇꯥꯡꯈꯠꯂꯛꯄ ꯍꯋꯥꯏꯒꯤ ꯃꯃꯜ ꯑꯂꯨꯒꯤ ꯃꯃꯜ ꯊꯥꯎꯒꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄꯁꯤꯅ ꯐꯤꯔꯣꯏꯗꯨ ꯇꯧꯔꯣꯏꯗꯕꯒꯤ ꯐꯤꯕꯝꯗꯨꯅꯤꯗ ꯃꯤꯌꯨꯝ ꯃꯥꯡꯕ ꯌꯥꯎꯕ꯭ꯔꯥ ꯌꯩꯊꯣꯛꯄ꯭ꯔꯥꯅ ꯌꯩꯊꯣꯛꯄ ꯅꯠꯇꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯄꯣꯠ ꯆꯩ ꯃꯃꯜꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯐꯤꯕꯝꯗ ꯂꯥꯛꯄꯗꯣ ꯃꯗꯅꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄ ꯌꯥꯝꯅ ꯃꯅꯨꯡꯗ ꯑꯥꯔꯊ ꯆꯦꯟꯕ ꯋꯥꯍꯟꯊꯣꯛ ꯆꯦꯟꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯏ ꯍꯥꯏꯗꯨꯅꯤ ꯕꯥꯂꯣꯏ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯕ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯕ ꯑꯥꯏꯗꯔ ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯃꯌꯥꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝꯗꯤ ꯁꯨꯡꯀꯥꯏ ꯀꯥꯏꯔꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯔꯒ ꯂꯥꯛꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯅꯦꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯕꯤꯅꯕ ꯀꯩꯁꯨ ꯌꯥꯎꯔꯣꯏ ꯀꯅꯥꯝꯇꯁꯨ ꯉꯝꯃꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯦꯞ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯐꯖꯈ꯭ꯔꯕ ꯃꯦꯞꯁꯦ ꯁꯤ ꯊꯨꯒꯥꯏꯔꯒ ꯐꯛꯇꯠꯂꯒ ꯄꯨꯒꯗꯕ ꯀꯅꯥ ꯑꯃꯠꯇꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯣꯛꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯐꯅ ꯂꯥꯛ ꯑꯃ ꯄꯥꯡꯒꯟꯕꯨ ꯑꯣꯏꯁꯅꯨ ꯑꯗꯨꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯇꯧꯕꯇꯕꯨ ꯉꯝꯃꯣꯏ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯂꯦꯞꯇꯦ ꯉꯁꯤꯁꯨ ꯁꯥꯏꯇꯣꯟꯗ ꯀꯥꯞꯅꯩ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯝꯅꯥꯄꯣꯛꯄꯤꯗ ꯉꯁꯤꯁꯨ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯇꯥꯡꯈꯨꯜ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯂꯧ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯥꯎꯕ ꯌꯩꯕ ꯇꯧꯕꯗꯨ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯤꯁꯤꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤ ꯑꯗꯨꯝ ꯃꯣꯏ ꯀꯨꯏꯔꯣꯏ ꯃꯊꯪ ꯃꯊꯪ ꯍꯧꯖꯤꯛꯁꯤ ꯑꯗꯨꯅ ꯅꯥꯒꯥꯒꯤꯁꯨ ꯏꯍꯧ ꯍꯧꯔꯛꯄ ꯌꯥꯔꯤ ꯅꯥꯒꯥꯒ ꯍꯥꯟꯅꯒ ꯃꯣꯏ ꯄꯩꯇꯦ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒ ꯇꯧꯅꯈꯤꯕ ꯃꯐꯝꯁꯨ ꯂꯩꯔꯕꯅꯤ ꯁꯨꯝ ꯌꯦꯡꯉꯒ ꯂꯥꯛꯄꯁꯤ ꯃꯣꯏꯁꯤ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛꯇꯦꯇꯔ ꯑꯃ ꯁꯨꯝ ꯌꯦꯡꯕꯅꯤ ꯁꯨꯝ ꯌꯦꯡꯉ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯤꯉꯣꯟꯗꯁꯨ ꯁꯣꯛꯍꯜꯂꯨꯔꯤꯕ ꯑꯅꯤ ꯁꯣꯛꯄꯗꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯅ ꯇꯧꯕꯗꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯗꯩꯗ ꯃꯈꯣꯏꯅ ꯀꯨꯀꯤ ꯂꯦꯟ ꯇꯥꯜꯂꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏ ꯅꯩꯅꯔ ꯂꯥꯛꯏ ꯅꯧꯅ ꯆꯪꯉꯛꯄ ꯑꯗꯨꯁꯤꯡꯗꯨꯗꯤ ꯂꯩꯖꯈꯤꯁꯅꯨ ꯑꯥꯗ ꯍꯥꯟꯅ ꯂꯩꯖꯔꯝꯕꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯃꯣꯏꯅ ꯇꯧꯗꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯥꯞꯄ ꯂꯦꯞꯇꯦ ꯁꯥꯏꯇꯣꯟꯁꯨ ꯀꯥꯞꯄ ꯂꯩꯇꯦ ꯅꯍꯥꯟ ꯀꯥꯞꯁꯤꯜꯂꯛꯇꯅ ꯃꯧꯅꯥ ꯑꯃ ꯁꯤꯔꯦ ꯑꯗꯩ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯥꯞꯄꯗꯨ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯦꯖꯤꯃꯦꯟꯒꯤ ꯑꯃ ꯁꯣꯛꯑꯦ ꯀꯔꯤꯝ ꯇꯧꯗꯦ ꯁꯣꯛꯑꯁꯨ ꯑꯗꯨꯅ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯍꯦꯛ ꯍꯦꯛ ꯂꯩ ꯑꯗꯅꯤ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝꯗꯤ ꯁꯨꯀꯥꯏ ꯀꯥꯏꯔꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯔꯒ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯅꯦꯅ ꯁꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣই ꯍꯨꯏꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯩꯗ ꯌꯥꯝꯅ ꯐꯖꯕ ꯃꯅꯤꯄꯨꯔꯒꯤ ꯁꯨꯅꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯥꯈꯠꯂꯒ ꯌꯦꯡꯉꯦ ꯗꯨꯔꯕꯤꯟ ꯊꯥꯜꯂꯒ ꯌꯦꯡꯕꯅꯤ ꯀꯔꯤ ꯂꯝꯅꯣ ꯐꯦꯁꯇꯤꯚꯦꯜ ꯌꯥꯝꯅ ꯇꯧꯕ ꯂꯝ ꯑꯃ ꯂꯥꯞꯅ ꯎꯏꯗꯥꯅ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯁ꯭ꯋꯤꯖꯔꯂꯦꯟ ꯑꯣꯏꯔꯝꯒꯅꯤ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤꯁꯦ ꯃꯅꯤꯄꯨꯔꯁꯦ ꯁ꯭ꯋꯤꯖꯔꯂꯦꯟꯒꯨꯝꯕꯅꯤꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯁ꯭ꯋꯤꯖꯔꯂꯦꯟ ꯑꯣꯐ ꯅꯣꯔꯠ ꯏꯁ ꯁ꯭ꯋꯤꯖꯔꯂꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯁꯣꯔꯤ ꯁ꯭ꯋꯤꯖꯔꯂꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏ ꯃꯤꯡꯊꯣꯟ ꯄꯤꯔꯝꯃꯤꯗꯨꯅꯤ ꯌꯥꯝꯅ ꯐꯖꯕ ꯖꯒꯥ ꯑꯃꯅꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯂꯦꯟ ꯑꯣꯐ ꯐꯦꯁꯇꯤꯚꯦꯜꯁꯅ ꯍꯥꯏꯔꯤꯕ ꯂꯣꯏꯅꯃꯛ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯨꯇꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯐꯦꯁꯇꯤꯚꯦꯜ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯌꯥꯝꯕꯅꯤ나 ꯑꯗꯒꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤ ꯑꯃꯨꯛ ꯁ꯭ꯇꯦꯠ ꯍꯣꯂꯤꯗꯦ ꯄꯤꯕꯤꯌꯨꯅ ꯇꯥꯜꯂꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯒꯤ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯍꯣꯂꯤꯗꯦ ꯑꯣꯏꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯔꯤꯆꯨꯋꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯍꯤꯡ ꯑꯃꯗ ꯂꯩꯖꯕ ꯑꯗꯨꯝ ꯃꯥꯅ ꯂꯩꯖꯔꯤꯕ ꯑꯐ ꯐꯠꯇ ꯈꯪꯗꯅ ꯀꯣꯛꯇ ꯀꯔꯤꯒꯨꯝꯕꯗ ꯈꯟꯗꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯈꯔ ꯑꯃꯅ ꯑꯥꯗꯒꯤ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯄꯩꯁꯜꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯦꯟ ꯑꯃ ꯁꯦꯝꯅꯕ ꯀꯨꯀꯤ ꯂꯦꯟ ꯀꯥꯏꯅꯒ ꯑꯗꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯦꯟꯃꯥꯔꯗꯒꯤ ꯆꯠꯂꯒ ꯁꯦꯝꯒꯅꯤ ꯀꯥꯏ ꯍꯥꯏꯕ ꯑꯆꯧꯕ ꯗ꯭ꯔꯤꯝ ꯑꯃ ꯅꯉꯣꯛꯄ ꯗ꯭ꯔꯤꯝ ꯑꯃ ꯃꯪꯉꯒ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯀꯥꯏꯔꯛꯄꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯡꯁꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯋꯥꯕꯁꯤ ꯋꯥꯕꯁꯨ ꯈꯔ ꯊꯦꯡꯉꯦ ꯅꯣꯡꯃꯩ ꯄꯥꯏꯔꯕ ꯀꯥꯡꯕꯨ ꯈꯔꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡꯁꯤꯗ ꯉꯥꯡꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯍꯟꯗꯛ ꯊꯥꯗꯧ ꯀꯥꯡꯕꯨꯅ ꯋꯥ ꯉꯥꯡꯉꯛꯏꯗꯨꯅꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ
adum nusi chana lerik pa ngai sen akhoi gi leidana ngai sana dana ita kauna dana mayam tawdana wari tawraga lakpa karba torapa khul thangna leiba yam nusi chana lerik pani adobu kona lakhiba kangbu khara duni aduna ni stai da khoi 1961 kaina har 1951 adum lekkodamni leing bising si loi tak thoki gadamni ingna chengna tangkai sengna admai legadam stai da si matang si di kuki akhoi gi naga su mangare mitei pangal su mangare leiro me am tonga tora fruit me am senche chang pom da ka ore khoi kuimen gre chahi ani pha dore noi torisena bating thonga law bang bam da tholakte yengsi world war gi sudum loiba ngai gi adu ke amna first world war gi matung da second world war lak baji third world war gi wari panari bani amna yengsi kamai tawni gi do ana mayam se dum yam nungai ba le ba manipur se switzerland nu lor ba jam fa afaba nungai ba state mo era bani adu hoki ba sai amaga tha tare nipan sida ore film se ni haji lai basi ana si yam fa zaba sum ningjing an bai tare ajik se dum november tha sidi dum khoi gi sangai festival gi matam ni tang kun ma thoi deira ma hek tom kun ma thoi kun tha sai matung wer kan da si matung da mu december gi first week ta di mu kano da nagaland da hornbill festival mu pak thok pani aduna mayam se tour package sem dana manipuran chatpa manipur matung da nagaland chatpa kaina pa na ne dubu handakti odum chek mok lan marak sta kem ta tawgidre ana zum bagi yamna nungai na ramba state amani adu sum ningjangan bagi mong phong dok mali haidana ai thamjage patang da leisina ko ichel express ki nai re habne khabar yon bamna khabar si laure santi di tamna hanjelele haibu nomai makol di left tree na khabar yon basne laune ada ama halam na tar lan gi santi oiram dre santi ko mi yamna lebegi haiba jani na koi santi lai haruga koi nan mo masiba ajik se dum ajai jagi tuni suna kanda santi pu khoi yang pu pi somda tangkhul tawa jaga du da lo khawina nomai kapsale kukina ani shu e harisine ana santi di tamna hanjelakle haibu nungme makol di leptri na khabayon basina laubani adaja masina baza sina targa lan gi santi oiramdre santi ko mi am leibegi haiba jani na santi ko mi am lei santi la ga santi ko mi la e phagi tongna buduni ada koi sida phagi uina su puthor pa hai tare ki yam phajaba si so wan thole ba cartoon ni na thamjage patat leisina khoi naron thodang gi hawa do leirang do hadine masi hana su yawram ne adubu mai yek pamatam phangamroi ona mana sai police constables na magi officer mana sila hai sir drug sufare mapu phagadra sarana ada mana masna re masada phone toraga hangena ai yamna standard karbar to me am leiba adagi mantri mandron gi hekta relatives oiba khotpa kai kram am yawre masada-gi red handed pharaba kaino du khoi cha jani mamang da khoi ta re moida wala me haibugumba adagi phare barak truck driver gi ni haigumba lo sida di amuk lo sama mai khumdala thami du ne duna tarazu khoi gi kano pairaga share fla da pairaga ana size da ni sidi hai singmam nu change police na sa se thang pa da emi semicolon comma full stop chi thab da khudong cha ba log doi gi mi hale je khangam ni hale khangna ma hate proof pu evidence pu adana sida case lep na ri bane ba khangna ukil zum le pini o ma ji mi halam ni khangi ne ba madu khoi hate the proof tong na bo to ni ma hai sing bu thong aduni mamang da khoi gi tongan ba film das lai ne khoi anil ka puno kum ba khoi gi hu du ma hu na te proof tong no hona ba ma na thakchel laga court ta ga ma proof tong no hona ba aduga last lawyer ka na ma chelak aga hospital lang ba gi yam na fazaba sumba me am su le aduni sidai sa drugs su phare mapu phagadra sarna drugs phare heba drugs phare sar mapu phagadra na adang sai police officer duna masada phone toraga hangkera yam nok tu nong ba yam phajaba si wan thole ba cartuni pathang dal reisina si su koi police ka mai leina re koi manipur news ki dasani he do ad sona ka sina officer sina police tare good you yon ba mut na ba sian khayu nang award phang ba ya na koi ji you yon ba gi se officially koi lauthok tana nang gi chana kang no leitana ji you yon ba yari ha gi pote leiti adu koi gi cabinet ne lokyo wa pham do adu yom pham ba ga ji everywhere the use pa jana yon re panduganda adagi da kwa yon ba gi type da anywhere any place adum phange yu thak ba gi chang che hengale nupi yauna nupi yu thak ba ya di have di kesu rule lo di leiti adu mi gi chana san bi lam gi chana bi habam su lei aduna koi gi society siam orthodox oiba adu gyamna keno oiba society ni yu leiba western gi tawyo me am jo khoina right mane ne to ya ponte right mane ne ko manipur da pung baro da nupi ta chalalu yaroi
ꯑꯗꯨꯅ ꯁꯨꯝꯕꯁꯤ ꯑꯩꯈꯣꯏ ꯈꯦꯠꯅꯕ ꯂꯩꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯌꯨꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯒꯨꯗ ꯌꯨ ꯌꯣꯟꯕ ꯌꯨ ꯌꯣꯟꯕ ꯃꯨꯠꯅꯕ ꯁꯦꯟ ꯈꯥꯏꯕꯅ ꯁꯨꯡꯃꯨꯠ ꯃꯨꯠꯂꯣꯏ ꯍꯧꯖꯤꯛ ꯂꯝꯐꯦꯟꯗ ꯉꯥꯏꯔꯦ ꯑꯃꯗ ꯉꯥꯏꯔꯦ ꯖꯒꯥꯗ ꯐꯔꯦ ꯂꯥꯛ 10ꯒꯤ ꯐꯥꯔꯦꯅ ꯉꯁꯤ ꯐꯔꯦ ꯅꯣꯡꯉꯥꯜꯂꯦꯛꯇ ꯍꯥꯡꯗꯣꯛꯑꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯗ ꯆꯠꯅꯕꯤ ꯅꯤꯌꯣꯝ ꯂꯩꯇꯕ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯨꯅꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯣ ꯍꯦꯜꯃꯦꯠ ꯅꯣ ꯄꯦꯇ꯭ꯔꯣꯜ ꯀꯥꯏꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯇꯧꯔꯝꯃꯦ ꯑꯗꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯝꯕꯤꯒꯤ ꯐꯨꯠꯄꯥꯠꯀꯤ ꯇꯧꯕꯗꯣ ꯇꯛꯈꯥꯏꯅꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯕꯟꯗꯥꯔ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤ ꯄ꯭ꯔꯥꯏꯁ ꯂꯤꯁ ꯊꯦꯠꯂꯨ ꯀꯥꯏꯅ ꯍꯥꯏꯅ ꯊꯦꯠꯇꯗꯤ ꯌꯥꯔꯣꯏ ꯅꯤꯌꯣꯝꯗꯤ ꯂꯣꯏ ꯂꯩꯕ ꯊꯕꯛ ꯇꯝꯗ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯐꯨꯠꯄꯥꯠꯇ ꯀꯩ ꯇꯩꯕ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯔꯦ ꯐꯨꯠꯄꯥꯠꯇ ꯂꯣꯏꯅ ꯍꯧꯖꯤꯛ ꯄꯣꯠ ꯌꯣꯟꯁꯤꯜꯂꯤ ꯋꯥꯛꯁꯣꯞꯀꯤ ꯐꯝꯖꯜꯂꯤ ꯂꯣꯏ ꯄꯨꯊꯣꯛꯑ ꯊꯝꯃꯤ ꯀꯅꯥꯝ ꯀꯩꯝ ꯍꯥꯏꯗꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯥꯛꯅ ꯎꯕ ꯐꯪꯗꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯑꯗꯨꯅꯤ ꯑꯗꯨ ꯌꯨ ꯌꯣꯟꯕ ꯃꯨꯠꯅꯕ ꯁꯦꯟ ꯈꯥꯏꯌꯨ ꯅꯪ ꯑꯦꯋꯥꯔꯗ ꯐꯪꯕ ꯌꯥꯅ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤ ꯍꯥꯠꯄꯒꯤ ꯒꯦꯂꯦꯟꯇ꯭ꯔꯤ ꯑꯦꯋꯥꯔꯗ ꯄꯤꯔꯝꯗꯅ ꯇꯧꯈꯤꯕꯗꯨ ꯍꯧꯖꯤꯛꯀꯤ ꯆꯦꯟꯖꯦꯁꯇꯗꯤ ꯌꯥꯝꯅ ꯑꯍꯣꯡꯕ ꯂꯥꯛꯑꯦ ꯍꯥꯟꯅꯗꯤ ꯂꯨꯄꯥ 10,000ꯒ ꯄꯥꯏꯔ ꯆꯠ ꯌꯥꯔꯝꯄꯣꯟꯇꯦ ꯑꯗꯒꯤ ꯇꯧꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯈꯥꯝꯃꯨ ꯍꯥꯏ ꯃꯥꯅ ꯀꯥꯞꯄꯛꯑꯦ ꯑꯩꯈꯣꯏꯅ ꯍꯟꯗꯅ ꯀꯥꯞꯄꯗ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯅꯥꯛꯇ ꯂꯦꯇꯔ ꯍꯦꯠ ꯑꯃ ꯇꯥꯔꯝꯃꯦ ꯑꯗꯨ ꯇꯥꯔꯝꯃꯦ ꯅꯣꯡꯃꯩ ꯑꯃ ꯇꯥꯔꯝꯃꯦꯅ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯐꯣꯔꯃꯨꯂꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯁꯄꯥ ꯅꯝꯊꯣꯛꯑ ꯊꯝꯃꯒ ꯃꯃꯤꯡ ꯃꯊꯥ ꯑꯣꯟꯊꯣꯛꯄ ꯑꯗꯩ ꯂꯩꯐꯝ ꯑꯣꯟꯊꯣꯛꯄ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯧꯅꯔꯝꯕꯒꯤ ꯑꯗꯨꯝꯕ ꯁ꯭ꯇꯦꯖ ꯑꯃ ꯇꯥꯡꯀꯛ ꯑꯃ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ ꯃꯌꯥꯝꯅ ꯈꯪꯅꯔꯤꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯄꯨꯡ 10 ꯅꯋꯥꯏ ꯄꯨꯡ 7-8ꯇꯒ ꯂꯣꯟꯕꯗꯣ ꯍꯧꯖꯤꯛ ꯄꯨꯡ 10 11 ꯐꯥꯎꯒ ꯑꯗꯨꯝ ꯗꯨꯀꯥꯟ ꯍꯥꯡꯅꯕ ꯈꯔꯒ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯐꯤꯕꯝ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯗꯨꯀꯥꯟꯗꯣ ꯌꯣꯟꯕ ꯗꯨꯀꯥꯟꯗꯣ ꯃꯨꯠꯅꯕ ꯁꯦꯟꯗꯣ ꯈꯥꯏꯌꯨꯒ ꯍꯥꯏꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯃꯣꯠꯂꯤ ꯃꯟꯗꯦꯅ ꯃꯣꯠꯂꯤ ꯃꯟꯗꯦꯁꯤꯗ ꯌꯥꯎꯔꯦ ꯃꯣꯏ ꯈꯟꯅꯕꯅꯤ ꯃꯌꯥꯝꯁꯦ ꯐꯝꯃꯒ ꯗꯦ ꯑꯥꯔ ꯁ꯭ꯇꯤꯜ ꯐ꯭ꯂꯣꯇꯤꯡ ꯔꯨꯃꯔꯁ ꯑꯣꯐ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯖꯤꯡ ꯕꯥꯏ ꯗ ꯃꯦꯖꯣꯔꯤꯇꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯟꯗꯣꯛꯏꯑꯕ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤ ꯀꯥꯡꯕꯨꯁꯤꯅ ꯃꯆꯥꯁꯤꯡꯁꯦ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯖꯤꯡ ꯇꯧꯗꯣꯏꯕꯒꯤ ꯍꯥꯠꯅꯕꯒꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯨꯊꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦꯅ ꯑꯗꯨꯝ ꯔꯤꯃꯔꯁꯦ ꯑꯗꯨꯝ ꯁꯟꯗꯣꯛꯑ ꯂꯩꯔꯤꯕ which ꯀꯩꯗꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ actually is done by their rebel groups ꯇꯧꯔꯤꯕꯅ ꯃꯣꯏ ꯒ꯭ꯔꯨꯞꯅꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯕ ꯍꯧꯖꯤꯛ ꯍꯥꯠꯂꯤ ꯃꯌꯥꯝꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯇꯨꯇꯨ ꯔꯥꯏꯐꯜꯗꯪ ꯄꯥꯏꯖꯕꯅꯤ ꯑꯗꯨꯗꯪ ꯄꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯥꯔꯆ ꯄꯥꯁꯇ 15 ꯑꯥꯒꯁꯇ ꯆꯠꯄꯗꯨ ꯑꯩꯈꯣꯏ ꯇꯣꯏꯒꯟꯅꯤꯒ ꯍꯥꯏꯔꯕ ꯃꯌꯥꯝꯗꯨ ꯀꯥꯞꯄꯛꯏꯕ ꯃꯌꯥꯝꯁꯤꯡꯒ ꯇꯣꯏꯒꯟꯅ ꯀꯥꯞꯄꯤꯔꯥ ꯀꯩꯅ ꯀꯥꯞꯄꯤꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯉꯦ ꯃꯈꯜ ꯃꯈꯜ ꯁ꯭ꯅꯥꯏꯄꯔꯗꯒꯤ ꯀꯩꯗꯒꯤ ꯍꯥꯞꯄꯒ ꯁ꯭ꯅꯥꯏꯄꯔꯅ ꯇꯧꯔꯒ ꯀꯥꯞꯄꯗ ꯑꯩꯈꯣꯏ SDPO ꯑꯅꯟ ꯂꯩꯈꯤꯗ꯭ꯔꯤꯕꯅꯤ ꯃꯣꯔꯦꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯈꯥꯝꯕ ꯉꯝꯃꯛꯇꯕꯒꯤ ꯑꯩꯈꯣꯏ ꯄꯦꯜꯂꯛꯇꯕꯅ ꯍꯦꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯌꯣꯛꯈꯣꯛ ꯂꯥꯟ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯨꯝ ꯍꯦꯟꯖꯤꯟꯈ꯭ꯔꯒꯗꯤ ꯇꯥꯏꯅꯔꯛꯄ ꯌꯥꯏ ꯑꯗꯨ ꯌꯣꯛꯈꯣꯛ ꯂꯥꯟꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡꯗ ꯁꯣꯏꯗꯣꯛ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ ꯂꯥꯏꯚ ꯊꯥꯔꯗꯤ ꯃꯤꯌꯥꯝꯗ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯕꯤꯌꯨ ꯗꯨꯀꯥꯟ ꯌꯧꯔꯛꯑꯀꯥꯟꯗ ꯃꯁꯤꯗꯗꯤ ꯑꯣꯐꯔ ꯂꯩꯇꯦꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ HG ꯀꯦꯁꯦꯠ ꯒꯦꯂꯔꯤꯗ ꯑꯃꯨꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯥꯏꯁꯇ ꯃꯣꯕꯥꯏꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯕꯤꯒꯅꯤ ꯍꯧꯖꯤꯛꯁꯦ ꯋꯥꯅꯕ ꯃꯇꯝꯅꯤꯅ ꯂꯣꯟꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯖꯔꯤ MIꯒꯤ ꯐꯣꯟ ꯂꯩꯕꯁꯤꯡꯒꯤꯁꯨ ꯂꯛꯀꯤ ꯗ꯭ꯔꯣ ꯂꯩꯖꯩ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯗꯥꯎ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯀꯥꯔ ꯕꯥꯏꯛ ꯃꯣꯕꯥꯏꯜꯅꯆꯤꯡꯕꯁꯤꯡ ꯐꯥꯎꯕ ꯌꯥꯅ ꯂꯩꯔꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯐꯔꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯒꯤ ꯑꯣꯏꯅꯁꯨ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯖꯔꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯄ꯭ꯔꯥꯏꯖꯅ 32-inch TV ꯁꯦꯀꯦꯟड ꯄ꯭ꯔꯥꯏꯖꯅ ꯏꯟꯗꯛꯁꯟ ꯊꯔꯗ ꯄ꯭ꯔꯥꯏꯖꯅ ꯔꯥꯏꯁ ꯀꯨꯀꯔꯅꯤ ꯁꯤꯡꯖꯃꯩ ꯁꯨꯄꯔꯃꯥꯔꯀꯦꯠꯇ ꯂꯩꯕ HG ꯀꯦꯁꯦꯠ ꯒꯦꯂꯔꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧ ꯃꯈꯜ ꯀꯌꯥꯒꯤ ꯑꯦꯋꯥꯔꯗ ꯐꯪꯂꯕ HG ꯀꯦꯁꯦꯠ ꯒꯦꯂꯔꯤꯅꯤ ꯆꯍꯤ 10ꯒꯤ ꯃꯊꯛꯇꯒꯤ HG ꯀꯦꯁꯦꯠ ꯒꯦꯂꯔꯤꯅ ꯃꯣꯕꯥꯏꯜ ꯁ꯭ꯇꯣꯔ ꯑꯁꯤꯗ ꯃꯇꯝꯒ ꯆꯥꯅꯕ ꯃꯑꯣꯡꯗ ꯑꯣꯐꯔ ꯑꯃꯗꯤ ꯗꯤꯁꯀꯥꯎꯟꯠ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯆꯔꯤ ꯁꯦꯜ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯁꯨ ꯂꯣꯟꯗ ꯃꯣꯕꯥꯏꯜ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯗꯤꯁꯀꯥꯎꯟꯠ ꯄꯤꯕ ꯈꯛꯇꯪ ꯅꯠꯇꯅ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯀꯌꯥ ꯑꯃꯁꯨ ꯄꯤꯖꯔꯤ ꯃꯤꯌꯥꯝꯁꯨ ꯁꯤꯡꯖꯃꯩ ꯁꯨꯄꯔꯃꯥꯔꯀꯦꯠꯇ ꯂꯩꯕ HG ꯀꯦꯁꯦꯠ ꯒꯦꯂꯔꯤꯗ ꯑꯃꯨꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯂꯣꯏꯅꯅ HG ꯀꯦꯁꯦꯠ ꯒꯦꯂꯔꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨ ꯐꯣꯂꯣ ꯇꯧꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃꯁꯨ ꯊꯝꯖꯔꯤ